Akashvani Imphal Wahengbam Rajesh na pau pajari ahanbada maruba pau. Mukhyamantri Nongthomam Biren Singh na hairi Leimakhong Army Camp da thabak suba changkiba mioi ama thiba khangdan leiriba adugi matangda Griha Mantraloi amasung Kendrigi luchingba singda khanghankre. Council of Higher Secondary Education Manipur loba Class 11 amasung 12 parikha mathang chahigi February 19 amasung 13 gi hauragani. Kendra Sarkar, Manipur Sarkar amasung UNC gi nakal ahumgi oiba wari ngasi senapati da pangtokre mathangi mifam January da pangtokani. Tourism gi lam hena chakhoranaba lebak asigi oina project nipu khangabada Manipur gi Loktak Pat yaure amasung sangsaki saba animaki mifam ngasi marini chanba numitasu charangnaba thoktuna yeithokre mifam mathang thagi anida amuk phangmagale. Mukhyamantri Nongthomam Biren Singh na hai Leimakhong Army Camp da thabak suba changkiba loitang kunogdigi mioi amathiba khangdan leiriba adu pangnanaba sarkar na kanna honari. Media gi kuthangda miyam da tawba appeal lamada Mukhyamantri na hai mangkiba mioi asi phangnaba honabada GOC 57 Mountain Division na maruiba thokdang logadabani. Maramaduna mangkiba mioi asigi langla langjin miyam da khanganaba honabada lanmina daita logadabani. Siri Biren hai hiramasigi matangda Griha Mantraloi amasung Kendragi luchingba singda khangan kiba leire. Mangnai thokdok asiga mari lenana semkiba JC ga unaduna wari sanare makhoinasu Pradhan Mantri da memorandum pisengkare hari. Mukhyamantri hai thokdok asibu Raja Sarkarna lumna lobaga loinana mari leinaba singna mangkiba mioi asi phangnaba honabada mateng pangbiu. Mangkiba mioi asi phangnaba honabada Sarkarna lokatpa yaba thabak lokali hairaduna miyamna shanti oina lebinaba appeal toroduna Mukhyamantri na hai. The Manipur riba security personnel sing aduga public sing matakda ikhoisi transparency and sincerity pukchen iseng sengna da badona tawbugumba mainly security person group kharada masi yam laibak thibani all Manipuris are Indian citizens haibasi makhoida yamna equally manana yenghanba aikhoida feel tawi aduna yaragadi huji campus manungda mangibani na madugi responsibility si makhoina lawraga atuba matamda magi whereabout si thuna magi family da madi Manipur gi praja miyam da Khangembam haidana government side gi moida koi khangan gi balai kre adu loina na koi home ministry adu central gi leadership su highway policy yamna masi yamna serious ni maramdi security gi campus manung da bawda secure director gadi akhoi gi mission praja si si kari oi gi have kan bi have na sing su mari leina ba singna koi khan kre adu na praja mayamna uning phada biraga haiba situation si observe tok si koi punna themina si government gi side gi mari leina ba singda kanna takna raga or kanna thijari haidana adu maina ai thamjage. Kokomina hari Manipur gi phibam hojik nongmagi lusil agli Imphal da pangtop paugi mifam amada Kokomi gi coordinator Thoksom Somarendra na hai Raja sida hojik thoklabe irang asiga mari lenana changsileba khongjang singda lingjen manadaba tokhai tanabagi phibam lagliba si laibak thibani masi miyam punna wakal taminaba changi masina maramoduna makhata ba khongjang sing changkhinaba honabada ninghanaba pole mangnai Leimakhong Army Camp da thabak suba mioi ama mangki ba haibasi angakpa poi Shri Somarendra na hai mathang thagi amadagi Unity of Integration Koba Awareness Campaign ama Kokomina sinduna pangthok lagani. Awareness Campaign asi satharingai manungda kanaguma loop natraga sangstan singna wakat mifam reline singba pangthok pidanaba appeal tawrakli. Leimakhong da phakiba GOC gi Kamal Babu si tekta kaidana athubu matamda thador kadabani IDP sing athubu matamda magi mayumda magi leifamda hanjanana akoi center amadi state lengang na honagadabani Manipur bu Population Otok Naba Honiba se Kutakta Lepkadabani. Police station Tokta Dong Tamjalepa, Afospa se Kutakta, Handokudani Hibasi Koi Tamjake. Manipur gi thokdok wathokta Mizoram na khut thingjilak pa haibasi laibak thibani haina Sipsena Manipur Pradesh na hairi Imphal da ngasi pangthokpa paugi mifam amada dol gi president M Tombin hai Mizoram gi Mukhyamantri na Manipur gi matang da wafam kya phongdokkiba asi laibak thibani Manipur gi CM lokthokta ba haibasi lamdam asigi miyam na logodaba waripni makhoina Mukhyamantri sindokna ba hairiba asi haifam thoktabani Si Tombin hai Manipur mokhang kya da thamliba buffer zone sing kudakta lokthokkodabani handakta Jiribam dagi mioi taruk phakiba adu Kendra Sarkarna kudakta kut thingjillam labadi makhoibu kalhoba yabani adumoinamak Kendra Sarkarna makhoibu kannaba thabak amata lokhotabagi mami taki Leimakhong Army Camp da thabak suba changkiba mioi ama mangkhibagi daita mahakpu thabak piriba singna lokpham thui haina mahakna makha taki
Council of Higher Secondary Education Manipur loba class 11 amasung 12 ki parikha matang chahi gi February 19 amasung 13 gi haurgani. Council gi secretary na thokpa chero laman hai class 11 gi parikha February 19 gi hauraga March 15 fawba chathagani. Class 12 ki parikha na February 13 gi hauraga March 13 fawba chathagani. Matang chahi gi January da fongadaba photo electoral roll da asoiba semdoknaba amadi naunaming hapsinning bagi matang thagi manga phawa changdokle mari leinaba singna hairiba matam asi phawgi manungda makhoi gi maming sing pisilakpa yagani haina chief electoral officer Manipur na thokpa chero lamana khangalakle. Jiribam jila gi kadam talada leba Jiri College da electoral sanitization program amang asi pangthokre. Chief electoral officer Manipur gi miang makha da pangthokkiba sensitization program adugi matangda Manipur Innovation Society gi district program coordinator Wahengbam Premchan hai ngasi pangthokliba thoram asi special summary revision lisingani kunmanga ga mari lenana hawgolagliba naha singda mikhal da saru yana ba khangana ba pandam da pangthokpani. Mang hai voter list da sanba yarba mioi singna makoi na leiriba mafam adugi BLO singdagi form logduna voter list sannaba honagadabani. Paugi marakthana break ama. Apomba khudingma cancer nate tawigumbasung chin lei yari yakhong ngau khanau naton amadi thyroid ta apomba leirabadi matam chana akhang ahei doctor tanabiu NABH phanglaba AOI Babina Specialty Hospital Sajiwa Jail Road Khabaisoi Imphal East ta chaliba November tha ama chupna ayupung mapal dagi taramathoi phawba free consultation gi khudong chaba pizari. Hospital asida CMHT PMJAY health card paiba patient khaktanatana Manipur government ki employees sing loinana mahaki imung manung sing gisu kanaba phanghalli. Tabirba pawasi Akasbani Imphal degini. Kendra Sarkar, Manipur Sarkar, amasung United Naga Council UNC gi nakal ahungi eba wari ngasi Senapati Jila gi DC office gi conference hall da pangthokre. Wari sanabadu da Bharat Sarkar gi Maikai digi Griha Mantraloy gi North East gi advisor AK Mishra, Manipur Sarkar gi Commissioner Home N Ashok Kumar amasung UNC gi President NG Lorhona luching mamiyoy tarana saru yaki. Mifamadu da anoba jila taret semkiba amadi UNC na masibu handoknaba dabi tawriba adugi matangda kupna khanagi. Manipur Sarkar gi Maikai digi khudongchadaba kaya leibana chap chaba prastab pibagi khudong chadaba lei haina phongdokki. Manipur Sarkar na chap chaba prastab pikhalaktabada UNC na nungaitaba phongdokpaga loinana mathangi mifamda madu pokhalangnaba haiki. Mifam maduna mamangda yanakiba wafamsing adu yenglaga akangnaba matam amada loisinaba yanaki. Mathangi mifam Senapati District Headquarter da Inglisingani kunmangagi January aroiba seolda paktokpa haina yanaki. Bharat tourism gi lam hena fagaranaba sarkar na honariba adugidamak Rajya gi Power Mantri Thongam Biswajit Singna Pradhan Mantri amasung Tourism Mantri bu thagatpa pongdolari. Rajya amasung Union Territory singda Special Assistant for Capital Investment gi makada Manipur gi Loktak Pat yauna Rajya kulhumdui da paikakadaba project nipu ayaba pirakpa asina tourism gi lamda chawna khudong chaba piragani. Social media da thakapa warol amada Power Mantri Thongam Biswajin hai Jewel of Manipur hairaga khangnaba Loktak Pat asi malemgi amata ngairaba atawa National Park kaibul lamjaw leiba mafam amani. Sarkar gi thawrang asina Loktak Pat pu malemgi miyamda khanganbada natana tourism amadi masigi akoibegi khal ngaknaba honabada chawna mateng oiragani. Mantri na hai asiguma project asina malengi miyamna Bharat ki heritage amasung mahogsagi eba pungning huraba sing yengbagi khudong chaba phangalagani. Loktak Pat experience ki makhada project asigidamag lupa koti marfumapan lak nifunipan kaithokle. Relief camp ta lairiba internally displaced person IDP sing CMIST gi card ki khudong chaba piragani haina sarkar na thokpa cherol man hairi cherol dun hai IDP sing na Aadhaar card amadi DC na piba IDP gi certificate season duna card semba yagani. Bisnupur jila gi Nambor Kendra gi manung chanba Ulau Sajor da hangliba relief camp ta laiba IDP sing da ningtham ta da siznagadaba polam sing yan thokre. Shiksha Mantri TS Basanta Kumar amasung Deputy Commissioner gi miyang makha da polam sing adu kusin nakibani. Jiribam da micham tara tamthina hat kibagi thogdokka mari renana kaksing gi miyamna changsing kiba khongjangda kaksing police na phajing kiba miyoi tara mathoi sharta amata yaudana thadorkadabani haina matangkaktaba wakat mipam asdegi hokre. Jila asigi CSO singna sinna kaksing kaithela leiba ibudo nahol lai laibungda wakat mipam adu chatabani.
Nambol Thongkha Kongkham Awang Laikai da Dukan Phamban Nambol Makha Laikai digi miyoi ama ngarang nungtil masak khangdaba miyoi kharana phaduna punaba horanba thongbu yaningdaba phongdoktuna ngasi Nambol Kaithel da wakat mifam ama phamkre wakat mifam adu Nambol Bazar Shopkeeper Welfare Association Nambol Bazar Women Vendor Association amadi United Protection Committee Nambol na punna sinduna pangthokpani Amaromda Ningthokong Ward number 9 digi machimanaw ani ngarang mayumdigi potokraga yamna tamthina purambagi thogdopu yaningdaba phongdoktuna Ningthokong apunba maira paibina numit mangani gi manungda makhoibu kanana karigidamak purambano haibadu sengdorakadabani hairi District Health Society Imphal is na sindura ngasi World Hospice Palliative Care Day gi thoram Chief Medical Officer Imphal is the pangthokre thoram maduda akang aising na tongan ba haksel gi hiram singda wangang ki thoram maduga mari lenero wangang bada jila asigi CMO Dr. L Indira Devi nai Imphal is jila gi ona haujik phawbada palliative patient manga lei hairiba patient sing asi makhoi gi imung manung singna ningthina palliative care lauri RPI Atwalagi State President Oriba Maheso Thonglajom Nangarang Nai Delhi da Kendra gi Parliamentary Affairs Mantri Kiren Rijiju ga unakre unabadu da Kendra gi Social Justice amasung Empowerment Mantri Ramdas Atwale su yauki maduda lusingbasing asina Manipur gi irang atu matamda shanti oiba mongda warushin purangnabi matangda khanakki hairi Chief Minister Menstrual Hygiene Scheme gi makhada Rashtriya Kishor Swasthya Karyakram Adolescence Health Chandel na sinduna Liwa Kulendel laiba Jawahar Navodaya Vidyalaya da ngasi Menstrual Hygiene gi matangda miyambu khanganbagi thoram ama pangthokre thoram adura District Nodal Officer RKSK Dr. TH Nore District Councillor Mutum Oken Singna Resource Person oina wangangki Manipur United by Diversity haiba hiramda chadong new tourism destination da pangthokani haina toramba Manipur Indigenous Peoples Cultural Expo cum Tourism Promotion Festival mathang thada oina pangthoklagani ngasi pangthokiba pawgi mifam amada festival gi organizing committee gi chairman Asang Kasanai numit kharani gi mamangda chukiba nongna maram oidana festival asi yeithokpani Akasbani Imphal gi paw tabiri Sangsaki Sabha animaki mifam ngasi marini chanba numita su charang na batok na yeithokre maming leraba company group amagi senja thumjagi wathok yauna atai hiram singda birodi na charang na bathokpadi sabha gi mifam yeithokibani lok sabha mifam ahan boina yeithokloba matung numit ungbada amuk hanna phambada birodi dorsina sabha gi welcome na changchiduna kholaw kaya lauki Sangsaki Sabha animaki mifam mathang thagi anida amuk hanna phamgani haujik sanawi bukaw Khangembam James tagi Gujarat ki Raskota chathariba humponipan suba National School Games ki swimming masana gi ngasi sanakhiba 4x100 meter freestyle relay da Manipur na sanagi takaman phangkre sanagi takaman phanglaba sanaroi sing adudi Laisang Them Biswarjit Laiton jump Lanchenba David Sapam amasung Koizam athoibani Games asida Manipur na sanagi takaman kunmari lupa gi 35 amasung senjeng gi 13 phangduna ahum suba mafamda leiri Maharashtra na sanagi takman yankai taruk yauna punna takman chamaga humdrani thoi amasung Haryana na sanagi takman yankai yauna punna takman chamaga mapan phangduna ahanba amasung anisuba mafamda leiri Telangana gi Sekirandrabad ta chathariba 13 suba Hockey India Sub Junior Women National Championship lising ani kunmari da hayeng Manipur ga Haryana ga numit yungba matung minute 35 da sanargani Championship asigi Group A da Manipur Haryana Dadra and Nagar Haveli amadi Daman and Diu yauri Manipur gi badminton sanaroi Mairaba Luwang Sahit Modi India International Badminton Tournament lising ani kunmari gi quarter final da lehaure Lucknow da ngasi sanakhiba match amada Mairaba bu Lakshya Sen na point kunmathoi nipan kunmathoi 18 da maithiba pirambani Amaromda tournament asigi women double event ta Priya Khangembam Amashung Mahaki Jura Surti Misrabu Aswani Ponapa Amashung Tanisha Tarstogi Jura na Kunmathoi Taranithoi Taratret Kunmathoi Taratukta Maithiba Pirambani Taruk Suba National Sub Junior Senior Boys Amadi Girls Men and Women Kwan Kido Championship Lising Ani Kunmanga da saruk yagadaba Manipur gi sanaroi sing ming laukthokre Championship asi Madhya Pradesh ki Indore da mathang chahi gi January 3 dagi manga phawba pangthukadabani Manipur gi punna sanaroi humpu amasung official 35 na championship asida saruk yagani haina Kwankido Association Manipur na thokpa cherol amana hairi Rajesh
Thagachari James Aroibada Maroiba Pau, Mukhyamantri Nongthomam Biren Singh Nahari, Leimakong Army Camp the Tabak Suba Changkiba Miyoi Amatiba Kangan Ladiba Adugi Matangda, Griha Mantraloi Amasung Kendrige Luchimba Singh the Kangan Kre. Council of Higher Secondary Education Manipur Lowa Class 11 Amasung 12 Parikha Matang Chahi February Taranipan Amasung Taratretagi Hauragani. Kendra Sarkar Manipur Sarkar Amasung UNC gi Nakal Ohungi Oiba Wari Ngasi Senapari the Pangtokre, Matangi Mipam January the Pangtokani. Tourism gi Lam Hena Sakura Nabalebak Asigi Oina Project Nipu Khangabada Manipur gi Loktak Pat Yaure Amasung Sangsiki Saba Animaki Mipam Ngasi Marini San Namitasu Charang Nabatopadi Tokre, Paulo Jare.